Indonesia gi Bintang Adipurna medal Khutsinnakhre Narendra Modi di mana PIGANIBU HAIRABADI MAMEI THANGATTUNA CHELLAKKANI Leibak ahum gi khongchata ngarang Indonesia da thungkiba Prime Minister Narendra Modi da leibak asigi President Indonesia gi khwaidigi wangba civilian honor oriba Bintang Adipurna medal Khutsinaduna ikai khumnabut khibaga loidana mahak Modi gi matau tamjaba miyoi amani haina phongdokhri Modi ki khongchada se ki manung channa India amasung Indonesia na mikhal ga mari leinaba EVM technology human resource development capacity building na chingba hiram singda cooperation pidanaba memorandum of understanding ama khuyek pidanaba thorang tokhi hairi chadaga sida the guardian pauchena India ki Prime Minister Narendra Modi di medal amabu pigani hairabadi mamai thangatuna chenba luchingba oire haina headline thonduna article ama fonglakre Article adu da pauchi asina PM Modi na tongan balebak sing da khongcha chatpa matamda mathong marang khangdana mana kaya khomjin bagi hainabi ama leire hadakta Celsius da chatkiba Modi gi khongchata leibak adu da Modi da pikhiba highest honor ni haiba mana adu leibak adu gi puwari da amukta pikhidriba amasung Modi lakadaba numit marini mangani gi manang mamangda puthorakiba mana amani asiguba mana sing asi kana basu karino haiba mayek sengna khangdi haiki